ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯃꯆꯜꯅꯨꯄꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯄꯣꯛ ꯃꯍꯧꯁꯥꯅ ꯉꯟꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯆꯥꯕꯨ ꯀꯧꯔꯒ ꯆꯪꯂꯛꯏ꯫ "ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯉꯁꯤ ꯊꯕꯛꯀ ꯆꯠꯂꯣꯏꯗ꯭ꯔꯅꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯗꯨꯕꯣ? ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ." "ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯏꯃꯥ." "ꯏꯆꯥꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦ." "ꯍꯧꯒꯠꯂꯣ ꯑꯗꯨꯗꯤ, ꯃꯇꯝꯁꯦ ꯊꯦꯡꯂꯦꯅꯦ ꯅꯪꯕꯣ." ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ, "ꯀꯔꯤꯅꯣ ꯃꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯃꯥꯕꯨ ꯊꯕꯛꯀ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ?" "ꯈꯪꯖꯗꯦꯗ, ꯆꯠꯇꯧꯔꯤꯕ꯭ꯔꯥ ꯆꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥ, ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯦ ꯇꯥꯗ꯭ꯔꯤꯁꯤꯅꯤ." ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯧꯁꯤꯗꯤꯕ ꯇꯨꯝꯕꯒ ꯉꯝꯕꯖ ꯅꯠꯇꯦ ꯑꯣꯏꯕ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯂꯣꯏꯈ꯭ꯔꯕꯣ? ꯏꯃꯥ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ." "ꯅꯆꯜꯅ ꯊꯣꯡꯍꯧꯕꯅꯤ, ꯂꯣꯏꯕꯨ ꯂꯣꯏꯔꯝꯃꯅꯤ." "ꯐꯔꯦ ꯑꯗꯨꯗꯤ, ꯊꯕꯛ ꯆꯠꯅꯅꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯁꯣꯝꯗꯁꯨ ꯊꯕꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯪ ꯇꯞꯆꯕꯅ ꯃꯥꯒꯤ ꯂꯩꯇꯦꯡꯅꯤ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯁꯨꯅ ꯃꯉꯣꯟꯗ ꯆꯦꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯊꯕꯥꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯁꯨ ꯐꯤ ꯀꯟꯅ ꯁꯥꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧꯗꯨꯅ, "ꯊꯕꯥ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯝꯃꯦꯗ." "ꯏꯗꯣꯝꯆꯥ, ꯆꯪꯕꯤꯔꯣ, ꯁꯤꯗ ꯐꯝꯕꯤꯌꯣ. ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯥꯔꯤꯅꯤ ꯁꯨꯝ." "ꯊꯕꯥ ꯏꯕꯦꯝꯃ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ. ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯔꯦ." "ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯩꯅꯤ. ꯌꯥꯝꯅꯁꯨ ꯊꯥꯒꯠꯄꯤꯒꯅꯨꯗ, ꯊꯥꯗꯔꯛꯄꯗ ꯑꯩ ꯈ꯭ꯋꯥꯡ ꯇꯦꯛꯄ ꯉꯝꯖꯔꯣꯏꯕ." "ꯑꯗꯨꯗꯒꯤ ꯋꯥꯁꯨ ꯅꯠꯇꯦꯅꯦ ꯊꯕꯥ ꯏꯕꯦꯝꯃ, ꯅꯪꯕꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯐꯖꯩꯌꯦ ꯃꯤ. ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥꯒ ꯂꯩꯖꯔꯝꯃꯗꯤꯅꯦ, ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯖꯔꯝꯃꯗꯧꯅꯤ." "ꯏꯗꯣꯝꯆꯥꯒꯤ ꯋꯥꯁꯤꯗꯤ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ." "ꯏꯍꯦ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏ. ꯐꯤ ꯍꯧꯅꯅꯕ ꯊꯝꯂꯝꯕꯗꯨꯕꯨ ꯅꯪꯕꯨ ꯍꯧꯔꯕ꯭ꯔꯣ?" "ꯍꯣꯏ ꯏꯗꯣꯝꯆꯥ, ꯂꯣꯏꯔꯕꯅꯤ, ꯄꯨꯕꯤꯈ꯭ꯔꯣ ꯌꯥꯔꯅꯤ." "ꯃꯁꯛꯁꯨ ꯐꯖꯩ, ꯊꯕꯛ ꯇꯧꯕꯗꯁꯨ ꯃꯆꯨ ꯇꯥꯏ. ꯅꯪꯅ ꯂꯩꯔꯨꯗꯧꯕ ꯅꯨꯄꯥꯗꯣ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯀꯣ." "ꯏꯗꯣꯝꯆꯥꯁꯤꯃ." ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯧꯗꯨ ꯐꯤꯒꯣꯟꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯊꯕꯥꯒ ꯇꯣꯝꯄꯣꯛꯀ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯊꯕꯥꯒꯤ ꯏꯪ ꯇꯞꯆꯕ ꯃꯑꯣꯡ ꯍꯥꯗ ꯃꯇꯧꯗꯅꯤ ꯇꯣꯝꯄꯣꯛꯅ ꯍꯦꯟꯅ ꯉꯥꯎꯖꯔꯤꯕ꯫ ꯇꯣꯝꯄꯣꯛ ꯊꯕꯥꯒ ꯃꯕꯥꯅꯤꯅ ꯍꯦꯛ ꯎꯟꯅꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯗꯨꯅ ꯊꯕꯥꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯅ ꯌꯦꯡꯂꯤ꯫ ꯊꯕꯥꯅ ꯂꯥꯛꯄ ꯎꯕꯗ ꯇꯣꯝꯄꯣꯛ ꯍꯔꯥꯎꯖꯩ꯫ "ꯇꯥ ꯇꯣꯝꯄꯣꯛ, ꯀꯔꯤ ꯂꯩꯔꯒꯦ? ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤ ꯂꯥꯛꯏꯁꯤꯕꯣ?" "ꯊꯕꯥ, ꯉꯁꯤꯗꯤ ꯅꯪ ꯄꯨꯗꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ." "ꯇꯥ ꯇꯣꯝꯄꯣꯛ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯒꯅꯨ. ꯑꯩ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯒꯦ." "ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ. ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯔꯣ ꯊꯕꯥ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯇꯣꯝꯄꯣꯛꯅ ꯊꯕꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤ ꯃꯃꯧ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕꯒ ꯇꯧꯗꯦ, ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯆꯥꯅꯨꯄꯥꯕꯨ ꯋꯥꯔꯧꯏ꯫ "ꯀꯌꯥꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯏꯆꯥꯅꯨꯄꯥꯅꯣꯅꯦ, ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯨ ꯈꯪꯗ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯗꯅ ꯍꯔꯥꯎꯔꯤꯕꯁꯤꯗꯤ ꯅꯨꯄꯤ ꯉꯟꯅ ꯄꯨꯔꯛꯅꯕ ꯑꯣꯏꯔꯝꯂꯤꯗꯅ ꯃꯈꯣꯏ ꯄꯥꯕꯣ." "ꯌꯥꯔꯦ ꯃꯃꯥ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯀꯣ. ꯅꯆꯥ ꯅꯃꯧꯅ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ? ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯂꯁꯤ." ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛ ꯊꯕꯥ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯃꯁꯦꯟ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯅꯣꯡꯃꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯉꯥꯡꯍꯧ ꯆꯦꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯒꯨꯝ ꯑꯗꯨꯃꯛ ꯉꯥꯡꯕꯤꯔꯝꯃꯤ꯫
Thaba manemgi matauda karisu haisabadi ngamlamde. Tumbi isau lang langdana mamung nupi Thaba bu kaure. Maua napagi phi kharasya aungta sura law. Kari mauno khangde ne ka da sum suru suru nei ra lei basi ba. Hausikan gi mok sin sin nungai base nungai khreda thabak amatta ne. Haina dadi tawi su khangda. Isa nungai tina ngak tang hiplubani ma. Ko nungai ro ye. Karamba numit thadabu nangbu nasa nungai ba yaukhrage. Masak asiga. Asiyairamduna Tombi masinda murum soladuna mamung nupigi manaktagi thokre. Nungmagi numitni Thaba mapureba tompokta. Yumda ngahakta chalugi. Selgida pibiuba nupa. Aidi kadadagi sel. Imada hayo. Imada pumnamuk sinabani. Thaba yam tanna manembu kauraduna. Ima selgida pibiuba. Yumda chalugi. Kadadagi sel no. Nayum pani di khanglaga. Sel tani di khangde ne. Se. Sigasi purka sat. Laiti selga. Thaba manemna pirakliba sel do lauraduna mapamda satki. Thaba mapam lamdam yauraduna apokpi mamada awanungai paudamzai. Thaba yumduda sel thoktan leibado mayam nungai zaramde aduna mamada hairei. Ima pisa konse ai purage ba. Sel thoktan sum leibase ayam wari. Yaroi ni Thaba. Nasiga nanawgana pisari. Nang nasi pukhrabadi makoidi kamdawdawre. Ngamlani haidana khong thangdokhrabani na nangsu nangi ngamnabu khonaro. Aina waraga noinu ngairaba natro. Asi hairaga Thaba kaplai. Nasana takpa langda nasana thubani kapkano. Ningol na mapamna pita haide. Yum palabadi aigi magi ngamnabu khonaba tabani. Khango haurakpada ngairi. Matam kharagi matungni Thaba hanaga yam khenari. Wangang sangang sajalisat pumnamag ahumagi ahumba ngakta ngairi. Phi thupsin na Thaba mapurebada yengduna hairei. Nupa nangna toribasibu kaino. Phanglakpa sel phangi aingonda amata sinade. Aisu wase ngangtokna sum khangmani ngamlaktre. Aisibu yumsigi minai oina purakibra. Minai oirasu sel phangi adubu aidi kadai. Haibu sumaina torambro. Pisa konamta laibiyu sisu yadene. Sel tangi haisu yadeba. Taning dinupi tumine ngakta leyo. Ibani gi luhongmada puthaki yumigi sel singbu loitre. Aibu mingondagi niraga sumaina sum kayang koina lei khwaibano. Khara leiraga legi nangi fisa kondo. Haujakidi ai leiba ngamkiroi. Ima ipana pipirakpa sana lupa pumnamaksu kuiroi haraga lobikiduna. Pumnamak namasida sirakhiba natro. Ha namasida loishinkhiba natraba. Aduga hausiksu luhongbagi sel singba loiji. Ibanigi luhongbadubu kayam chawna hongkhige. Tawnu aisu loina khangbaza. Thabak halakpagi wabane. Isau kadangkano. Leisaringaidadi fana ingtapkibane. Loire hausikti amuk toiba isauna. Ai ngakta puthageko makha tara. Hunoigi musidadi ba fana saugandaba nupi orasu adam sarokani. Ima babagi manakta leisaringaidadi mi khudingna phasaida haibiramani. Loire hausikti amuk toiba. Chakni phini bi malidana. Angangi ngamong matang leibagisu moidagi selniba. Sibo karamba yumbalno. Nganghoro nangadai nganghoro ko. Ito putha phangdi wani. Thaba mapureba tompokna mana nganglibadu tabiramdabi sakhibaduda kyam sauna yengduna lehawi. Somda sa Tombi mamong nupibu ngangmasayba lepti. Maungni na taurisina angang senmase mama tamangayra daw singayne. Tawza sarise. Mahua, sariba mayamse toisin mayata bro nangbu namit ka tangla bro. Ay sungam drema. Angang apik pasiga yumsi lahim ising sina mateng pangbiba sunate. Ay sungam lima kay di hotnabani ngamdre. Kaya dang ngamli masini yung nimase. Tabak na nasala sina loina tawre duga. Hayma. Adu khangladi nasanupi laisda haiba kaidoge tawholom mangonda. Tungpoki masanupi lembisu manamana nganglibdu tabada sauningladuna khumlai. Aibu thabamta tawdabro. Aisu angama thabaki suridana. Inamana lekai koidana miwangangna zatlaga leire. Haina ayama tawriba natro. Mama Tombisu masanupigi waduda mateng pangladuna. Hey, mau taw ngambi. Nayum na salagpa sajat isato, nayum palaglabadi semdokadabani ni he. Adunabu iwa kabayama ipam kabayama hainaribani. Yum palaglabadi ipurebagi mayumna. Nupi aikoygidi asiyengma iyumni khangadabani. Angang apikpa leiba mau khudingmak. Thabak nangnaba loina hotnariba ngaktani. Adubu nangidi kadai. Iruzabda phawba matam kayam lawriba. Thabak amata tawbadasu tawningom tawningdago.
ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯦ ꯂꯧꯗꯦ ꯆꯩꯔꯦ ꯉꯥꯡꯂꯦ ꯅꯅꯥꯗ ꯍꯥꯞꯇꯦ ꯅꯪꯒꯨꯝꯕ ꯃꯧꯁꯤꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯔꯛꯇꯦꯅꯦꯍꯦ ꯊꯦꯡꯅꯖꯔꯛꯇꯦ ꯌꯦꯡꯉꯨ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯧꯁꯤꯅ ꯅꯣꯡ ꯉꯥꯟꯕꯗꯤ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯐꯥꯎꯗ꯭ꯔꯣ ꯍꯣꯏ ꯌꯥꯝ ꯄꯥꯝꯂꯒꯅꯅꯦ ꯃꯣꯏꯗꯤ ꯍꯦꯛ ꯂꯩꯕꯤꯈ꯭ꯔꯣ ꯏꯃꯥ ꯃꯁꯤ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗ ꯁꯥꯗꯅ ꯃꯁꯦ ꯍꯥꯏꯔꯤ ꯉꯥꯡꯂꯤꯁꯦ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯤ ꯃꯆꯤꯟꯗꯨꯗꯅꯦ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯕꯨ ꯊꯥꯖꯤꯜꯂꯛꯎꯔꯣ ꯍꯧꯖꯤꯛ ꯍꯥ ꯊꯥꯖꯤꯜꯂꯛꯎꯔꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯧꯑꯣꯏꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯃꯧꯁꯨ ꯃꯤꯅꯦ ꯃꯤ ꯃꯅꯝꯃꯒꯤ ꯃꯑꯣꯡꯁꯤꯗ ꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣই ꯏꯅꯝꯃꯅ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯇꯧꯕꯤꯔꯣ ꯌꯦꯡꯗꯕ ꯇꯥꯔꯗꯅ ꯑꯗꯨꯒ ꯏꯅꯝꯃ ꯏꯃꯥ ꯄꯥꯕꯗꯗꯤ ꯎꯁꯤꯠꯇꯕꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯍꯦ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯖꯗꯣꯏꯕ ꯍꯥ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯐꯤ ꯀꯜꯂꯝꯂꯒ ꯊꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯄꯤꯁꯛ ꯈꯣꯏꯗ ꯂꯥꯛꯂꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯏꯆꯦ ꯄꯤꯁꯛ ꯏꯆꯦꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯦꯕꯥꯗ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯏꯃꯧꯁꯦ ꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯄꯤꯁꯛ ꯃꯃꯣ ꯅꯣꯛꯂꯗꯨꯅ ꯇꯣꯝꯕꯤꯌꯥ ꯈꯣꯡꯒꯨꯟ ꯇꯥꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯏꯃꯧꯁꯤꯗ ꯇꯥꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ ꯄꯤꯁꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯏꯗꯣꯝꯆꯥ ꯂꯥꯛꯄꯤꯔꯝꯂꯤꯕ꯭ꯔꯥ ꯂꯥꯛꯏꯌꯦ ꯏꯗꯣꯝꯆꯥ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯩꯒꯤꯁꯨ ꯏꯃꯧꯗꯣ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯈꯟꯈꯤꯅꯨꯗ ꯃꯔꯥꯏꯅ ꯇꯥꯖꯔꯛꯆꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯂꯤꯟꯗꯒꯤ ꯍꯦꯜꯂꯤ ꯈꯨ ꯈꯨ ꯀꯥꯝꯕꯗ ꯍꯟꯗꯛꯇꯤ ꯏꯆꯥꯅꯨꯄꯤꯁꯨ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯃꯅꯝꯃꯒ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯈꯤ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯏꯟꯗꯣꯝꯆꯥ ꯆꯥ ꯊꯛꯁꯤ ꯕꯦꯝꯃ ꯅꯪꯅ ꯅꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯍꯜꯂꯧꯅꯦ ꯅꯄꯥꯝꯗꯁꯨ ꯅꯌꯨꯝ ꯊꯪꯅꯔꯛꯏꯕꯅꯤ ꯅꯣꯏꯗꯤ ꯑꯩꯅꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯥꯏꯕꯅꯤ ꯏꯟꯗꯣꯝꯆꯥ ꯂꯧꯗꯦꯗ ꯈꯪꯗꯦ ꯊꯕꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯈꯤꯗꯕꯅꯤ ꯃꯁꯛ ꯐꯖꯕ ꯊꯕꯛ ꯇꯧꯕꯗꯅꯦ ꯃꯆꯨ ꯇꯥꯏꯌꯦꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯋꯥꯔꯤꯅꯔꯝꯃꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯑꯣꯡꯁꯤꯒ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯛꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯌꯥꯍꯧ ꯉꯟꯕ ꯃꯧꯁꯤꯡꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯁꯨꯕ ꯅꯣꯝꯕ ꯂꯣꯏꯅꯔꯕꯅꯤ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯇꯣꯝꯕꯤ ꯋꯥ ꯉꯥꯡꯂꯗꯨꯅ ꯏꯪꯈꯣꯜꯗꯨ ꯏꯁꯤꯡ ꯀꯟꯅ ꯆꯥꯏꯔꯤ ꯃꯅꯦꯝ ꯃꯀꯨ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯅꯦꯝ ꯑꯩꯅ ꯃꯧ ꯁꯥꯔꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯇꯧꯔꯤꯕꯁꯦ ꯑꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯂꯦꯝꯕꯤꯅ ꯏꯃꯥ ꯂꯧꯔꯔꯣꯏꯅ ꯂꯧꯗ꯭ꯔꯃꯤꯁꯤꯗ ꯉꯥꯡꯂꯤꯗꯨꯕꯨ ꯇꯟꯗ꯭ꯔ ꯈꯪꯗꯦꯅꯦ ꯃꯤꯅ ꯉꯥꯡꯉꯤ ꯆꯩꯔ ꯍꯥꯏꯕꯒꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯃꯤꯁꯤꯗ ꯏꯅꯝꯃꯒꯨꯝꯕ ꯃꯧꯗꯤ ꯃꯄꯣꯛ ꯃꯄꯣꯛꯇꯅꯦ ꯊꯦꯡꯅꯗꯕ ꯑꯣꯏꯖꯒꯦ ꯏꯕꯨꯡꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯕꯨ ꯑꯩꯅ ꯄꯥꯏꯗꯅ ꯀꯅꯥꯅ ꯄꯥꯏꯍꯟꯗꯧꯔꯤꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯂꯦꯡꯗ ꯂꯦꯡꯈꯠꯄꯤꯔꯦꯗꯅ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯧꯒꯦ ꯏꯃꯥ ꯅꯣꯡꯉꯥꯜꯂꯛꯄꯒ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯏꯁꯧꯗꯣ ꯂꯦꯝꯕꯤꯅ ꯇꯥꯅꯤꯡꯉꯣꯏ ꯏꯅꯝꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤꯅ ꯅꯄꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯏꯕꯨꯡꯁꯦ ꯀꯨꯔꯣꯟ ꯍꯨꯕ ꯍꯧꯔꯕꯅꯤ ꯍꯌꯦꯡꯉꯥꯛ ꯑꯩꯅ ꯏꯄꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯤꯗꯤ ꯀꯩꯅꯣ ꯍꯥ ꯅꯪ ꯈꯨꯗꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯈꯨꯗꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯕ ꯍꯨꯔꯥꯟ ꯃꯅꯥꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦꯗꯣ ꯍꯦꯛ ꯇꯧꯔꯤꯁꯦ ꯏꯃꯥ ꯄꯥꯕꯅ ꯋꯥ ꯉꯥꯡꯊꯣꯛꯇꯕꯁꯤꯗ ꯀꯩꯁꯨ ꯈꯪꯂꯝꯂꯔꯣꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯇꯕꯨ ꯐꯨꯝꯗꯨꯅ ꯊꯝꯕꯁꯦ ꯍꯩꯇꯕꯒꯤ ꯍꯥꯏꯗꯣꯛꯄꯅꯤ ꯈꯔꯗ ꯉꯥꯏꯔꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯏꯕꯨꯡꯁꯦ ꯂꯝꯕꯣꯏꯒꯗꯕ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏ ꯏꯕꯦꯝꯃꯅ ꯈꯪꯉꯣꯏ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏꯅ ꯏꯅꯝꯃꯗꯧꯅ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯔꯨꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ ꯅꯨꯄꯥ ꯐꯥꯅꯅꯕ ꯃꯍꯩꯗꯣ ꯑꯗꯨꯇꯪ ꯇꯥꯛꯄꯤꯌꯨ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯤ ꯅꯪ ꯅꯁꯝ ꯈ꯭ꯔꯥꯎꯔꯤꯗꯣ ꯁꯤꯠꯅꯅ ꯐꯣꯏꯗꯠꯂꯨꯔꯣ ꯅꯪ ꯍꯧꯖꯤꯛ ꯍꯥ ꯅꯁꯝꯅ ꯁꯤꯠꯅꯅ ꯐꯣꯏꯗꯠꯂꯨꯔꯕ ꯅꯪ ꯇꯣꯝꯄꯣꯛ ꯏꯃꯨꯡꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯗ ꯀꯔꯤꯅꯣꯒ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯗꯤ ꯍꯥ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯕꯨꯡꯗꯣ ꯐꯕꯅꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯕꯨꯡꯁꯤꯅ ꯀꯅꯥꯒꯤ ꯃꯕꯨꯡꯒꯕꯨ ꯑꯣꯟꯅꯔꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯥ ꯉꯥꯡꯕꯗ ꯍꯩ ꯌꯥꯝ ꯁꯤꯡꯕ꯭ꯔꯣ ꯌꯥꯝ ꯍꯩ ꯁꯤꯡꯈ꯭ꯔꯦꯕꯨ ꯅꯃꯥꯏ ꯅꯨꯃꯤꯠ ꯈꯪꯗ꯭ꯔꯈꯩꯅꯦ ꯊꯥꯖꯤꯜꯂꯧꯔꯣ ꯍꯧꯖꯤꯛ ꯍꯣ ꯑꯩꯉꯣꯟꯗꯅꯦ ꯅꯨꯄꯥ ꯊꯣꯛꯏꯕꯗꯨꯒꯨꯝ ꯏꯅꯝꯃꯗꯁꯨ ꯊꯣꯛꯄꯤꯌꯨ ꯏꯕꯨꯡꯇꯅꯤ ꯍꯥꯏꯒꯦ ꯃꯤꯅ ꯃꯣꯔꯥꯅ ꯍꯥꯏꯅꯕ ꯏꯕꯨꯡꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯊꯕꯥꯅ ꯂꯩꯁꯥꯕꯤ ꯌꯨꯝꯒꯥꯏꯕꯤ ꯅꯪ ꯂꯣꯏꯅ ꯁꯤꯜꯂꯣꯅꯦ ꯍꯥ ꯂꯣꯏꯅ ꯁꯤꯜꯂꯣꯕ ꯅꯪ ꯍꯣ ꯅꯪꯅ ꯄꯥꯜꯂꯨꯀꯣ ꯌꯨꯝꯁꯤꯁꯨ ꯅꯪꯅ ꯄꯥꯜꯂꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯁꯤꯜꯂꯛꯇꯕꯁꯦ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯏꯅꯝꯃ ꯅꯣꯏꯅ ꯏꯃꯥ ꯄꯥꯕꯗ ꯎꯁꯤꯠꯇꯅ ꯇꯧꯔꯤꯕꯗꯨꯗꯤ ꯏꯃꯥ ꯄꯥꯕꯗꯤ ꯀꯩ ꯐꯥꯎꯔꯝꯒꯅꯤ ꯈꯜꯂꯨ ꯅꯣꯏꯅ ꯏꯃꯥ ꯄꯥꯕꯕꯨ ꯎꯁꯤꯠꯇ꯭ꯔꯤ ꯃꯈꯩ
ꯑꯩꯅꯁꯨ ꯅꯣꯏꯕꯨ ꯎꯁꯤꯠꯂꯣꯏ ꯏꯅꯝꯕꯒꯤ ꯐꯅꯦꯛꯅ ꯃꯣꯟꯄꯥꯛ ꯐꯤꯗꯛ ꯑꯣꯏꯅ ꯊꯥꯕꯗ ꯍꯔꯥꯎꯅ ꯄꯣꯊꯥꯕ ꯉꯝꯕ ꯏꯕꯨꯡꯅꯤ ꯌꯥꯝ ꯐꯈ꯭ꯔꯕ ꯉꯁꯤ ꯉꯥꯡꯁꯤꯃꯁꯦ ꯉꯁꯤ ꯁꯤꯔꯅꯤ ꯁꯤꯃꯁꯦ ꯑꯩ ꯈꯨꯠꯇ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯅ ꯈꯟꯅꯔꯤꯕ ꯃꯈꯣꯏꯕꯨ ꯈꯥꯝꯖꯤꯜꯂꯗꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯣꯛꯂꯣ ꯀꯣ ꯃꯈꯥ ꯇꯥꯔꯅꯨ ꯇꯣꯝꯄꯣꯛ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯏꯃꯨꯡꯁꯤꯒꯤꯗꯤ ꯍꯣꯠꯅꯔꯤꯗꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯅꯁꯨ ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯩꯌꯦꯕ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯇꯥꯁꯤ ꯀꯔꯤꯗꯤ ꯍꯣꯠꯅꯈ꯭ꯔꯦ ꯏꯆꯥꯅ 이몽세 아이네 뿌리부 나죠 하이마 이빼마 하이마 이빼마 야 안강 크라마시 눈에세 예군이 떠오르세 낭나디 낭기 누비 사나시다 하 이몽 마누기 아와다바 레이느나바니나 시엘도 시나바 하두보니 붕어 낭기 누비 시나디 노ong마다 시키 파우 부톡다나 이몽 시기 떠비바 나때도 시엘 카직 파락 따락바기 하이루바다수 낭나 시나람데나 하이크레 윰빤바 빅리바나 사시 ꯑꯁꯤꯒꯅꯦ ꯅꯣꯏꯒ ꯆꯥꯃꯤꯛ ꯃꯥꯟꯅꯩꯀꯣ ꯋꯥꯈꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯌꯥꯔꯦꯁꯤ ꯃꯃꯥ ꯁꯨꯝꯅ ꯇꯧꯔꯁꯤ ꯇꯣꯄꯣꯛ ꯉꯁꯤꯗꯒꯤ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯔꯣ ꯅꯣꯏꯁꯨ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯀꯣ ꯉꯁꯤꯗꯒꯤꯗꯤ ꯏꯃꯨꯡꯒꯤ ꯂꯝꯁꯤꯠ ꯂꯝꯁꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯄꯨꯝꯅꯃꯛ ꯃꯧ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯅꯆꯜꯅ ꯇꯧꯕ ꯅꯃꯥꯅ ꯇꯧꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯅꯣꯏꯅ ꯐꯥꯒꯤꯅꯦꯅ ꯈꯟꯕ꯭ꯔꯣ ꯑꯉꯥꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯅꯦꯅ ꯈꯜꯂꯤꯕ꯭ꯔꯅꯦ ꯑꯍꯜꯁꯤꯡꯅ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯌꯨꯝꯕꯥꯜꯂꯣꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯅꯣꯏꯅ ꯇꯧꯒꯗꯕꯅꯤꯀꯣ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯣꯝꯄꯣꯛꯀꯤ ꯏꯃꯨꯡ ꯇꯣꯝꯕꯤ ꯃꯆꯦ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯏꯁꯤꯌꯥ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯆꯠꯀꯗ꯭ꯔꯣ ꯇꯣꯝꯕꯤ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯉꯔꯥꯡ ꯏꯕꯨꯡꯉꯣꯒ ꯃꯧꯒ ꯆꯠꯂꯒꯅꯦ ꯄꯣꯠꯌꯦꯡ ꯄꯤꯍꯜꯂꯨꯔꯦ ꯉꯥꯏꯈꯣꯅꯦ ꯇꯣꯝꯕꯤ ꯉꯔꯥꯡꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯈꯠꯅꯈ꯭ꯔꯦꯗ ꯀꯩꯗꯧꯅꯕꯒꯤꯅꯣ ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯏꯃꯧ ꯅꯨꯄꯤꯅꯁꯨ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯕꯒꯅꯦ ꯂꯥꯛꯇ꯭ꯔꯕꯅꯦ ꯑꯩꯁꯨ ꯇꯣꯉꯥꯟ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯈꯠꯅꯗꯕꯤ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯥ ꯅꯣꯏꯕꯣ ꯅꯆꯥꯅꯨꯄꯤꯗꯣ ꯅꯣꯏꯅꯁꯨ ꯈꯔ ꯋꯥꯔꯤ ꯁꯥꯎꯀꯣ ꯃꯥꯁꯨ ꯅꯤꯡꯉꯣꯜꯅꯤ ꯃꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤ ꯂꯩꯗꯣꯏꯅꯣ ꯃꯅꯝꯃꯒ ꯑꯣꯟꯁꯤꯟꯅꯗꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯗꯦꯀꯣ ꯇꯣꯝꯕꯤ ꯑꯩꯅꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯥꯏꯔꯕꯅꯤ ꯂꯧꯗ꯭ꯔꯦ ꯏꯃꯧꯁꯨ ꯏꯆꯥꯁꯨ ꯆꯥꯕꯦꯛ ꯃꯥꯟꯅꯩ ꯍꯩꯅꯧꯖꯣꯝ ꯌꯨꯝꯕꯥꯜ ꯇꯦꯂꯪꯒꯥ ꯌꯥꯍꯤꯞ ꯍꯥꯏꯗꯣ ꯏꯆꯦ ꯑꯩꯒꯤ ꯌꯨꯝꯕꯥꯜꯁꯤꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯕꯛ ꯇꯣꯉꯥꯟ ꯆꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯊꯨꯡꯂꯗꯨꯅ ꯍꯔꯥꯎꯔꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯕꯗ ꯆꯥꯕꯁꯨ ꯐꯪꯉꯦ ꯁꯦꯜ ꯍꯥꯏꯔ ꯀꯅꯥꯝꯇꯅꯁꯨ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯦ ꯑꯁꯤꯇꯪꯕꯨ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯌꯥ ꯐꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯏꯄꯥꯝꯗ ꯁꯦꯜ ꯄꯤꯕꯁꯦ ꯀꯩꯁꯨ ꯍꯦꯛ ꯍꯥꯏꯗꯦꯕ ꯑꯩꯅ ꯁꯦꯜ ꯍꯦꯛ ꯄꯤꯕꯗꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯨꯝ ꯉꯟꯅ ꯄꯥꯜꯂꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯕꯗꯨꯁꯨ ꯁꯥꯎꯗ꯭ꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯔꯦ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯆꯤꯟꯗꯒ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯅꯣꯛꯐꯣꯏ ꯇꯧꯔꯤꯁꯤꯕꯣ ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯜꯂꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯉꯤ ꯌꯨꯝꯁꯤꯗꯒ ꯇꯣꯉꯥꯟ ꯁꯥꯔꯗꯤ ꯑꯩꯁꯦ ꯄꯨꯡꯏꯪ ꯍꯦꯛ ꯏꯪꯒꯗꯕꯅꯤ ꯃꯇꯝꯅ ꯄꯨꯔꯛꯀꯗꯕ ꯂꯩꯔꯕꯅꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯑꯩꯒꯤꯗꯤ ꯃꯁꯛꯁꯤꯡꯁꯦ ꯎꯅꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯨꯝ ꯆꯥꯁꯤ ꯑꯩ ꯊꯣꯡꯂꯨꯈꯤꯒꯦ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯕ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝꯗ ꯏꯃꯥ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯨꯒꯦ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯀꯣ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯆꯠꯍꯩꯗꯦ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯅꯨ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯆꯠꯂꯣ ꯃꯤꯁꯨ ꯂꯣꯏꯅ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯌꯨꯝꯂꯣꯝꯗ ꯀꯔꯤ ꯑꯁꯤꯟꯕ ꯊꯕꯛ ꯂꯩꯒꯦ ꯉꯁꯤꯃꯛ ꯆꯠꯇ ꯌꯥꯗꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤꯟꯕ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯆꯠꯍꯩꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯣ ꯅꯣꯏꯅ ꯐꯅꯤꯗꯣ ꯑꯗꯨ ꯇꯧꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯍꯜ ꯑꯩꯈꯣꯏ ꯂꯩꯔꯤꯗꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯟꯅꯕ ꯉꯝꯗꯕꯁꯤꯕꯣ ꯑꯍꯜ ꯂꯃꯟ ꯄꯥꯟꯅꯕꯗꯧꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧ ꯅꯣꯏ ꯇꯧꯅꯤꯡꯕꯗꯣ ꯇꯧꯋꯣ ꯋꯥꯒ ꯑꯝꯇ ꯍꯥꯏꯔꯣꯏ ꯐꯠꯇ ꯅꯨꯡꯗꯤ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯣꯏ ꯊꯕꯥ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯄꯤꯛꯄ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤ ꯀꯌꯥ ꯑꯗꯨꯝ ꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯂꯤ ꯆꯩꯔꯤ ꯍꯥꯏꯕꯒꯤꯁꯨ ꯈꯪꯗ ꯂꯦꯝꯕꯤꯅ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯅꯤ ꯈꯪꯉꯕꯁꯤꯗ ꯏꯃꯥ ꯅꯪꯁꯤꯗꯤ ꯇꯟꯗꯦꯗꯀꯣ ꯑꯃꯨꯛ ꯉꯥꯡꯂꯨꯔꯤꯗꯣ ꯅꯪꯅ ꯐꯅ ꯉꯥꯡꯉꯁꯨ ꯂꯧꯕꯤꯔꯣꯏꯗꯕ ꯃꯤꯁꯤꯗ
Haida yaribro. Fatanungda thugladi mama aingondani pumnamak tainadoi. Yarese kashi tauroi. Lainasu namoibe masak phasabise kirabani. Mama nangdum ngasi ariamda seisani ko. Ngasi natrabadi nakhoibo matam leitrabro. Nupi nangamba adhamorado magi nupido wa amata haiba ngamlamoine. Ayema leibase yuna thadraba natro phai tawshano. Aisu chakino haridana sidagi henba isu karimo hairu tawrige makong paidana khamno tawbada mangaire. Tompoki mapado yamna wakhal nungaitana tapna haire. Karamba numit thada aikoigi mungse ingna nungaina panba ngamna kini tawribaside. Mahaba aikoina samna yolakpadi migi mung nungaina bu oirame. Ise pisaki imungsida kayada ingna signa mani mamau arai leita tanadana kayada ingna nungaina paliba. Migina chaklan changba aikoigini yumsida mongba sangi mongba. Ise pisawagi asiguma sidine aikoigi laibak sidadi tambiramdre. Asiarga tombido amuk susut kapai. Lembina as aikoi masidiba. Laikai koi biyaba koi raga thaba mapurebda isau langni. Khongthang kuding sumaina suging silagabu karamba mina ingna nungai leiba ngamdoino. Kari nungi yum panjarubuno haibado hek yaure. Kari numi nupi isaudo yam taningdeba. Nongondabu kanana kayam hairageba. Aidi namu phubudi laidana nongmuta kholga kana wahijajiko. Asuk yamna watpasibu. Hot chaina phubibana hena phaiye khangaba chaina phubibana phai. Aisibu yumsigi minairo. Kanana nongon otlagene ikoi maga ibemangsu taweyaba thabok tawrisidi. Nei namai bemna ngangli meyamse nangdi nongmata taramoi. Haujikta su nganglamiduni. Aina I karaktana tap takai khatnaramaga ipamna sakhidoini ko ngasiya. Kaigumba wam tainabagisu napam. Bema yam tanindrei. Nangise namai bema ski misanglo. Ha, misang kaiduraba. Natebu nupi nang sidiba. Lembi mamaga mapaga punna phaminaduna wari sanari tombina mapuroibada yengladuna. Imau laknaga nungairani khanjaruba. Nungaire. Isa imogi lila kumai meyapse otok na mitsina kreda. Yarai da mama nangso anganga chapek manai. Wayam na ngangmalabasu mina nusidabani ko. Aina hariba nganglibasibu moibu nusidabagiro. Mao moirabadi mao moibagi nitinium chalo haibasibu aibu kayam kairaga haibanida. Ha, kayam kairabano aise. Hoine adubudi. Sumai tarosi namong nupiki mama mapado kauraga nongma gyan tana wari sanarasi. Wakal hena khanjinkhino. Mama ibemado nongmala ame moi babungna labukta sakringaida. Machanupi sakfajabi sinane imungsi tawriba niti niyom sajat lichat mayamse haire. Adugadi moi mamadunane khangdeda. Nate aina haidi ina moina su warak watembiyo aikhoigidi ina moina sinajakrabani. Mana lampang henba yabra aina su nganglamki sinasu hayudana thamoi sipienge adudi nate. Hairaba khuding ma khangde. Mama duki masana haibadane chapek sai. Khangde da haiwani. Masana pina tamba pauda moisu thajaredana dudi. Yarese. Nasanu pasianane gyan tahandrabdi yaroi. Nupi thidringaidadi yam pharam kraba topokni. Haujikti mama mapai khoise mitop oina ukre. Mawasi yek lakpadagi imungse matat makaya olida. Hoida mama duna poku masasinabu kayam phadoino. Imawani subu sunate. Are leita tanadana nungai leiba yaribi natra haibanida. Lembina marak thatladuna. As ima baba nusidiba. Wakhal nungaina tam layuba. Moisu moigi thoku marai leijani. Ibema imung manung moti natragabu karamna nungaina leiba ngamdoinone. Aina karadiba khut yaroktiniko masini pisa. Bema adumaina hainoku pharabasu patrabasu nathak thongmuni phajana haino. Masakse ye ubaga ibak saura sauningi. Ibema isari tumi layo. Nabunga sini yabagini nanamana tawri mayamse. Warak wateng madaba nupa mana tumi layraga. Ikhoina haibada kadaidagi lawdoino. Salo na thaudum tawzauru salo. Tanjado thabasu makoina sanaribu waridu taraduna. Aigi wari natrati mayamse wari lina tramale. Aigi wari na mayamse chaba tumdara male. Mama tombi mamu nupi ki wadu tabada sauna. Hai ibema sana wakhaldo
ꯈꯔꯁꯨ ꯐꯅ ꯈꯜꯂꯨꯅꯦ ꯑꯩꯈꯣꯏꯅ ꯄꯨꯟꯅꯒ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯎꯕꯗ ꯏꯃꯨꯡꯗ ꯅꯪꯗꯤ ꯂꯩꯕ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯒꯦ ꯑꯩ ꯄꯥꯟꯅꯕꯒꯤ ꯁꯦꯜꯒ ꯐꯪꯕꯤꯕ꯭ꯔꯣ ꯉꯁꯤꯗꯤ ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯅꯁꯤ ꯕꯦꯝꯃ ꯅꯪꯒꯨꯝꯕ ꯉꯥꯛꯇꯒ ꯃꯧ ꯑꯅꯤ ꯁꯨꯅꯒ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯅꯣꯡꯃꯇ ꯏꯃꯨꯡꯗꯣ ꯁꯥꯟꯇꯤ ꯂꯩꯔꯣꯏꯍꯦ ꯐꯔꯦꯅꯦ ꯑꯩꯕꯨꯗꯤ ꯐꯠꯇ꯭ꯔꯤ ꯏꯃꯥꯗꯤ ꯀꯌꯥꯝ ꯐꯔꯒꯦ ꯑꯩ ꯂꯩꯔꯤꯕꯁꯦ ꯅꯣꯏ ꯑꯃꯠꯇ ꯎꯗ꯭ꯔꯦꯅꯦ ꯍꯥ ꯏꯃꯨꯡꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯅꯕ ꯏꯃꯨꯡ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯃꯃꯥ ꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ ꯊꯪꯅꯕꯒꯤ ꯃꯇꯩꯁꯤꯒꯤ ꯃꯃꯥꯡꯗ ꯐꯪꯉꯤ ꯇꯨꯕꯠ ꯇꯨꯕꯠ ꯃꯀꯣꯛꯇ ꯐꯤ ꯍꯥꯞꯅꯤꯁꯨ ꯈꯪꯗ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯤ ꯍꯥꯞꯄꯨ ꯍꯥꯞꯄꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯇꯩꯁꯤꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯉꯥꯡꯂꯨ ꯆꯔꯨꯔꯒ ꯑꯩꯕꯨ ꯐꯠꯇꯦ ꯐꯠꯇꯕꯤ ꯇꯥꯕ ꯑꯩ ꯄꯥꯟꯅꯕꯁꯤꯅ ꯏꯃꯥꯒꯤ ꯊꯕꯛ ꯑꯣꯏꯔꯒ ꯂꯩꯔꯕ ꯑꯣꯏꯔꯦꯀꯣ ꯍꯩ ꯆꯤꯟꯒꯟꯕꯤꯌꯥ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯅꯀꯣꯛ ꯄꯥꯜꯂꯤꯕꯗꯣ ꯈꯔꯁꯨ ꯈꯟꯊꯧꯅꯦ ꯊꯪꯅꯕꯒꯤ ꯅꯆꯦ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯍꯥꯏꯔꯁꯨ ꯃꯤ ꯄꯛꯇꯅ ꯍꯥꯏꯌꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯅꯦ ꯅꯪ ꯇꯧꯔꯤꯕ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕꯕꯨ ꯀꯌꯥ ꯀꯤꯅ ꯏꯀꯥꯏꯅ ꯆꯠꯂꯤꯕ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯉꯝꯖꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯇꯧꯕꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯐꯃꯨꯡꯗꯣ ꯄꯥꯏꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯁꯦꯟꯅꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯃꯤꯋꯥ ꯉꯥꯡꯕꯒꯗ ꯁꯪꯗꯕ ꯑꯣꯏꯔꯤꯅꯤꯅꯦ ꯃꯄꯥꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯏꯃꯨꯡꯗ ꯆꯪꯅꯈ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯗꯨ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯟꯗꯣꯝꯆꯥ ꯊꯕꯥ ꯀꯩꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯣ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯍꯦꯛꯏ ꯏꯃꯥꯅ ꯅꯣꯏꯒꯤꯁꯨ ꯈꯔ ꯄꯤꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯈꯪꯗꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣ ꯑꯗꯣ ꯏꯆꯦꯁꯨ ꯌꯨꯝꯂꯣꯝꯗ ꯈꯔ ꯆꯠꯂꯣ ꯏꯟꯗꯣꯝꯆꯥꯅ ꯌꯥꯝ ꯁꯣꯜꯍꯧꯕꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯍꯦꯛꯇ ꯁꯪꯗꯦ ꯇꯧꯔꯤꯕꯁꯤ ꯊꯕꯛ ꯆꯠꯀꯦꯗꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯉꯁꯤ ꯏꯆꯦ ꯅꯉꯣꯟꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥꯁꯦ ꯇꯣꯝꯄꯣꯛꯅꯕꯥꯅꯤꯒꯤꯗꯤ ꯌꯥꯝ ꯋꯥꯖꯕꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯧꯅꯤ ꯅꯪꯕꯣ ꯏꯆꯦ ꯇꯥꯠꯅꯤ ꯀꯗꯥꯏꯗꯒꯤ ꯋꯥꯖꯔꯣꯏꯗꯣꯏꯅꯣꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯔ ꯌꯦꯡꯁꯤꯟꯕ ꯃꯥꯅꯕꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ ꯉꯥꯡꯂꯤꯖꯔꯤꯕꯗꯨꯗꯤ ꯅꯨꯡꯁꯤꯗꯕ ꯃꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯗꯕꯅꯤ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯕꯅꯤꯅꯦ ꯀꯔꯤ ꯇꯧꯕꯒꯤꯁꯨ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯟꯗꯣꯝꯆꯥꯒ ꯈꯨꯔꯥꯒꯤ ꯃꯃꯧꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯊꯕꯥ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯁꯣꯏꯅ ꯍꯥꯏꯔꯝꯕꯅꯤ ꯆꯠꯂꯦ ꯊꯕꯥ ꯄꯛꯇꯕꯅ ꯏꯪ ꯇꯞꯆꯕꯤ ꯏꯃꯨꯡ ꯀꯣꯏꯕꯤ ꯍꯩꯕꯤ ꯃꯧ ꯁꯥꯗꯅ ꯃꯁꯛ ꯑꯁꯤꯒ ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯏꯃꯨꯡ ꯃꯪꯒꯣꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯆꯥꯏꯔꯤꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯐꯧꯔꯝꯕ ꯐꯤ ꯐꯥꯎꯕ ꯃꯐꯝ ꯂꯦꯡꯂꯝꯗꯦꯕꯁꯦ ꯃꯥ ꯑꯃ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯃꯤ ꯂꯩꯇꯕ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯃꯤ ꯇꯧꯔꯤꯁꯤꯕꯣ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅ ꯂꯩꯀꯥꯏ ꯀꯣꯏꯅꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯖꯕꯗ ꯋꯥꯖꯔꯕꯅꯤ ꯇꯧꯔꯤꯁꯦ ꯊꯕꯥꯁꯨ ꯃꯅꯦꯝꯅ ꯁꯨꯃꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯊꯕꯛꯁꯤꯕꯨ ꯂꯩꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯁꯅꯥꯗꯤ ꯏꯃꯨꯡꯗ ꯂꯩꯕꯤꯕ ꯑꯣꯏꯔꯦꯅꯦꯀꯣ ꯂꯩꯀꯥꯏ ꯀꯣꯏꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯉꯁꯤꯗꯤ ꯄꯦꯟꯕꯤꯔꯕꯔꯣ ꯌꯨꯝꯗ ꯂꯩꯔꯒꯅ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯂꯩꯕ ꯍꯩ ꯅꯪꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄ ꯃꯧꯅꯣꯅꯦ ꯐꯅꯁꯨ ꯌꯥꯝꯅ ꯉꯥꯡꯉꯤ ꯏꯀꯥꯏꯕ ꯁꯨꯛꯈꯪ ꯈꯪꯗꯕꯁꯤꯕꯣ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯂꯪꯐꯩ ꯆꯠꯇꯅ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯒ ꯅꯪꯅꯅꯦ ꯐꯝꯖꯥ ꯆꯥꯕ ꯏꯃꯥꯕꯨ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯣ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯂꯩꯖꯒꯦꯗꯅꯕꯨ ꯌꯨꯝ ꯄꯥꯜꯂꯛꯏꯅꯦ ꯍꯩ ꯆꯕꯦꯡ ꯈꯨꯝꯂꯤꯕ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯄꯥꯏꯔꯒꯅꯦ ꯅꯩꯊꯠꯂꯨꯔꯣ ꯍꯥ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕꯤꯁꯤꯗꯤ ꯑꯩꯗꯤ ꯖꯒꯣꯏꯗꯨꯝ ꯁꯥꯔꯒ ꯂꯩꯔꯅꯤ ꯁꯤꯔꯣ ꯑꯩꯁꯨ ꯏꯈꯨꯠ ꯄꯥꯜꯂꯦ ꯏꯃꯥ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯂꯦꯝꯕꯤꯁꯨ ꯃꯅꯝꯃꯒꯤ ꯃꯑꯣꯡꯗꯨꯗ ꯁꯨꯝ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯩꯅꯣ ꯏꯅꯝꯃꯅ ꯄꯥꯝꯃꯤꯁꯤꯕꯣ ꯍꯦ ꯂꯩꯁꯥꯕꯤ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯅꯝꯃꯁꯦ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯏꯃꯨꯡꯒꯤ ꯆꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯁꯤꯟꯕꯗꯅꯦ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯂꯔꯣꯏꯌꯦ ꯅꯪ ꯈꯪꯉꯔꯣꯏ ꯏꯅꯝꯃꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯏꯅꯝꯃꯒꯤ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯣ ꯍꯦꯉꯥꯡ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯈꯖꯥꯏꯗꯨ ꯊꯥꯎꯔꯣ ꯍꯥ ꯅꯈꯖꯥꯏꯗꯨ ꯑꯣꯟ ꯊꯥꯎꯔꯕ ꯅꯪ ꯏꯅꯝꯃꯗꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ ꯈꯛꯇꯗ ꯁꯥꯎꯔꯤꯅꯦ ꯑꯗꯨꯒ
ꯏꯅꯝꯃꯅ ꯏꯃꯥꯗ ꯉꯥꯡꯂꯤꯕ ꯈꯨꯝꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯁꯤꯔꯣ? ꯂꯩꯁꯥꯕꯤ ꯇꯧ ꯉꯝꯕꯤ ꯅꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯗꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ? ꯏꯅꯝꯃ ꯋꯥ ꯉꯥꯡꯕꯗ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯉꯥꯡꯕꯤꯌꯨ. ꯏꯅꯝꯃꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯅꯕꯨꯡꯗꯨꯒꯤ ꯅꯨꯄꯤꯅ ꯆꯞ ꯃꯥꯟꯅ ꯇꯧꯔꯗꯤ ꯃꯇꯝꯗꯨꯗ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ. ꯌꯥꯔꯦ ꯏꯕꯦꯝꯃ ꯇꯣꯛꯂꯣ. ꯁꯥꯃꯨ ꯃꯊꯨꯟꯅ ꯄꯦꯅꯥ ꯈꯣꯡꯕꯒꯨꯝꯅꯤ. ꯃꯈꯥ ꯇꯥꯔꯅꯨ. ꯅꯣꯏ ꯄꯥꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯤꯅꯦ ꯑꯃꯨꯛ ꯉꯥꯡꯂꯅꯤ. ꯇꯣꯛꯑꯣ. ꯐꯩ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯈꯤꯁꯅꯣꯕ ꯈꯪꯗꯅ. ꯊꯕꯥꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯅꯕ ꯇꯥꯏꯌꯦꯕ. ꯊꯕꯥ ꯁꯥꯎꯅ ꯁꯥꯍꯨꯝ ꯄꯨꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯐꯧꯔꯤꯕ ꯐꯤꯁꯤꯡꯗꯨ ꯐꯠꯐꯠ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ. ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯈꯥꯝꯂꯨꯕ ꯉꯝꯒꯅꯤ? ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯗꯕ ꯍꯦꯜꯂꯛꯏ. ꯇꯣꯝꯄꯣꯛ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯥꯝꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ, "ꯏꯃꯥꯕꯣꯛ, ꯇꯥꯆꯧꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" "ꯍꯩꯃꯥ ꯇꯣꯝꯄꯣꯛ, ꯅꯪ ꯑꯣꯏꯔꯦ. ꯂꯩꯕꯅꯤ. ꯃꯣꯔꯥꯁꯤꯗ ꯐꯝꯃꯨꯁꯦ." "ꯏꯃꯥꯕꯣꯛꯇꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ?" ꯌꯥꯎꯗꯦ. ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯣ?" "ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯏꯃꯥꯕꯣꯛ. ꯇꯥꯆꯧꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯆꯪꯉꯛꯄꯅꯤ." "ꯇꯥꯟꯅꯧ. ꯑꯆꯧꯕ, ꯑꯆꯧꯕꯧ, ꯅꯅꯥꯎ ꯇꯣꯝꯄꯣꯛ ꯂꯥꯛꯏꯅꯦ." "ꯏꯃꯥ, ꯇꯥꯔꯦ." "ꯇꯣꯝꯄꯣꯛ, ꯅꯌꯥꯝꯕꯁꯨ ꯊꯣꯛꯂꯛꯑꯅꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ." "ꯍꯣꯏ ꯏꯃꯥꯕꯣꯛ." "ꯇꯣꯝꯄꯣꯛ, ꯇꯥꯆꯧꯒ ꯀꯩ ꯇꯥꯟꯅꯁꯦꯕ ꯅꯪꯕꯣ?" ꯇꯥꯆꯧꯒꯤ ꯊꯕꯛꯇꯣ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ? ꯂꯥꯡꯐꯩ ꯆꯠꯇꯅ ꯁꯦꯜ ꯇꯥꯟꯕꯁꯦ ꯌꯥꯝ ꯋꯥꯔꯦ. ꯑꯩꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯅꯤꯡꯉꯤ ꯇꯥꯆꯧ." "ꯌꯥꯅꯤ. ꯅꯌꯥꯝꯕꯒ ꯄꯨꯟꯅ ꯍꯦꯛ ꯁꯨꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯆꯧ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ, ꯆꯠꯂꯣ." ꯊꯕꯥ ꯊꯣꯡꯒꯥꯜꯗꯒꯤ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯂꯋꯥꯏꯗꯒꯤ ꯂꯥꯛꯊꯔꯛꯏ. "ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩ? ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯧꯅ ꯑꯩꯒꯤ ꯋꯥꯔꯤꯒ ꯁꯥꯕꯤꯔꯝꯃꯤꯁꯤꯕꯣ?" "ꯀꯔꯤ ꯇꯧꯔꯤ ꯏꯃꯥ ꯑꯣꯏꯕꯦꯝꯃ? ꯅꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ?" "ꯑꯩꯁꯦ ꯐꯠꯇꯦꯅ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯛꯄꯤꯔꯝꯃꯤꯁꯤꯅꯤꯅꯦ." "ꯑꯩꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ? ꯍꯥ? ꯅꯪꯗꯧꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯃꯤꯔꯣ ꯑꯩꯁꯦ? ꯏꯁꯥꯒꯤ ꯏꯊꯧ ꯍꯣꯠꯅꯕꯗ ꯅꯪꯗꯧꯅꯅꯦ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯆꯠꯄꯒ ꯁꯪꯗꯦꯀꯣ ꯑꯩ." "ꯏꯃꯥ, ꯌꯥꯝ ꯑꯐꯕꯤꯒ ꯁꯥꯕꯤꯔꯛꯀꯅꯨ. ꯂꯣꯏꯅ ꯈꯪꯂꯕꯖꯥꯠꯅꯤ. ꯏꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ." "ꯐꯔꯦ, ꯂꯥꯛꯑꯣ. ꯆꯠꯂꯒꯅꯦ ꯋꯥ ꯐꯪꯅꯔꯨꯁꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯝꯗꯕ ꯊꯣꯛꯂꯕꯗꯤꯅꯦ ꯉꯁꯤ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯌꯦꯡꯉꯣ." "ꯃꯃꯥ, ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯂꯩꯀꯥꯏ ꯈꯨꯝꯍꯩ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ? ꯅꯅꯤ ꯅꯃꯧ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯕ ꯃꯤꯅ ꯈꯪꯕꯗꯨꯅꯕꯨ ꯃꯤꯅ ꯅꯣꯏꯁꯦ ꯁꯥꯟꯅꯔꯤꯕꯅꯤ. ꯅꯃꯧ ꯅꯨꯄꯤꯅ ꯋꯥ ꯑꯃ ꯍꯥꯏꯅꯤ, ꯃꯃꯥ ꯅꯉꯣꯟꯗꯅ ꯋꯥ ꯑꯃ ꯇꯧꯅꯤ. ꯁꯥꯟꯅꯔꯤꯕꯅꯤꯅꯦ. ꯃꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯣ? ꯑꯁꯤꯅꯤ ꯏꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯤ ꯍꯥꯏꯕꯗꯣ. ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ." "ꯃꯃꯥ ꯃꯄꯥꯅ ꯐꯝꯃꯦꯟ ꯐꯝꯗꯅ ꯋꯥꯔꯛꯇꯕꯤꯁꯤꯗꯤ. ꯏꯃꯥꯅ ꯍꯥꯏꯗꯨꯗꯅ ꯃꯤꯅ ꯍꯦꯛꯇ ꯄꯪꯇꯝ ꯇꯝꯕ ꯌꯥꯕ ꯋꯥꯔꯣ ꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏ ꯇꯥꯗꯦ. ꯌꯥꯔꯦ, ꯅꯊꯧꯗꯨꯝ ꯇꯧꯅꯔꯨꯁꯣ." ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ, "ꯀꯔꯤꯅꯣ ꯅꯨꯄꯤ? ꯍꯪꯂꯨꯕ ꯈꯨꯗꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯐꯪꯂꯛꯈꯤꯕ ꯁꯦꯜꯁꯤꯡꯗꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯤꯖꯤꯟꯅꯈ꯭ꯔꯒꯦ?" "ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯦ, ꯊꯨꯅ ꯄꯤꯔꯛꯀꯦꯅ ꯂꯧꯈꯤ. ꯐꯔꯛ ꯇꯥꯗꯅ ꯇꯧꯔꯤꯅꯤ. ꯀꯣꯟꯅ ꯑꯗꯨꯝ ꯄꯤꯔꯛꯆꯅꯤꯕ. ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯁꯣꯏꯒꯟꯗꯕꯅꯤ. ꯍꯥꯏꯔꯨꯕ ꯈꯨꯗꯤꯡ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇ꯭ꯔꯅꯦ." "ꯌꯥꯔꯦꯕ, ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯤꯔꯝꯃꯨ. ꯑꯩ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ." "ꯁꯤ ꯅꯨꯄꯤꯁꯤꯗꯤ." ꯇꯣꯝꯄꯣꯛ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯥꯝꯕ ꯇꯥꯆꯧꯗꯨꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ. "ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯁꯦꯜꯒ ꯈꯔ ꯀꯣꯝꯕ꯭ꯔꯣ? ꯅꯌꯥꯝꯕꯁꯦ ꯍꯟꯗꯛꯇꯤ ꯃꯊꯥ ꯈꯔ ꯁꯥꯏꯅꯦ." "ꯇꯥꯆꯧ, ꯑꯩꯅꯕꯨ ꯍꯦꯟꯅ ꯁꯥꯏꯗ ꯃꯊꯥꯗꯤ. ꯄꯤꯁꯤꯟꯈꯤꯕ ꯁꯦꯜ ꯐꯪꯉꯦ, ꯂꯩꯇ꯭ꯔꯦꯗ ꯍꯥꯏ. ꯈꯪꯗ꯭ꯔꯦ ꯑꯩꯁꯨ. ꯑꯗꯣ ꯇꯥꯆꯧꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯅꯃꯥꯕꯣꯛꯇꯣ ꯍꯟꯗꯛꯇꯤ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯜꯂꯦ. ꯑꯗꯨꯅꯅꯦ. ꯅꯌꯥꯝꯕ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ. ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯒꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯅꯪ ꯅꯇꯣꯝꯇꯅꯤꯅꯦ. ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯌꯥꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯛꯈꯤꯕ. ꯉꯔꯥꯡꯁꯨ ꯏꯗꯣꯝꯆꯥꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯌꯥꯝ ꯀꯞꯂꯝꯃꯤ. ꯑꯍꯜ ꯑꯅꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯐꯠꯇꯦꯀꯣ. ꯅꯪꯅ ꯋꯥꯔꯕ ꯆꯤꯔꯕ ꯃꯇꯝꯗ ꯈꯨꯔꯥꯒ ꯏꯗꯣꯝꯆꯥꯒ ꯅꯠꯇꯅ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯔꯣꯏꯀꯣ ꯇꯣꯝꯄꯣꯛ. ꯏꯆꯜꯂꯦꯝꯕꯤꯁꯨ ꯅꯤꯡꯉꯣꯜꯅꯤ. ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯗꯣꯏꯅꯣ? ꯑꯍꯜ ꯑꯅꯤꯅ ꯉꯥꯡꯕꯅꯤ ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤꯅꯦ. ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯒ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯅꯣꯏꯅ ꯌꯨꯝꯁꯦ ꯄꯨꯍꯧꯒꯗꯧꯔꯤꯕꯅꯤ. ꯈꯠꯅ ꯆꯩꯅꯒꯟꯕ ꯏꯃꯨꯡꯁꯦ ꯃꯤꯅꯁꯨ ꯎꯁꯤꯠꯇꯕꯅꯤꯀꯣ. ꯀꯅꯥꯅ ꯁꯣꯏꯔꯤꯕꯅꯣ, ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯊꯤꯗꯣꯛꯀꯗꯕꯅꯤ. ꯌꯥꯅꯗ꯭ꯔꯤꯕ ꯑꯅꯤ ꯁꯪꯗꯥꯏꯅꯍꯟꯒꯗꯕꯅꯤ.
ꯃꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤꯅꯦ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯇꯥꯎꯅꯦ ꯈꯨꯔꯥ ꯏꯗꯣꯝꯆꯥ ꯏꯆꯟꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯁꯤꯕꯒꯤ ꯃꯆꯥꯅꯤꯅꯦ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯀꯌꯥꯝ ꯀꯥꯏꯒꯦꯅꯦ ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯅꯅꯥꯎꯁꯦ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯦ ꯇꯥꯖꯧ ꯑꯩꯅ ꯏꯃꯥ ꯏꯄꯥꯕꯨ ꯀꯌꯥꯗ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ ꯃꯣꯏꯅꯕꯨ ꯀꯔꯤꯅꯦꯅ ꯈꯜꯂꯝꯒꯅꯤ ꯁꯣꯏꯈꯤꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯩꯁꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯔꯛꯀꯅꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤ ꯃꯈꯣꯏꯕꯨꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ ꯇꯣꯝꯄꯣꯛ ꯍꯣꯏ ꯇꯥꯖꯧ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯣꯝꯄꯣꯛ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯟꯅ ꯈꯠꯅꯔꯛꯏ ꯁꯟꯅ ꯇꯦꯕꯅ ꯋꯥꯏꯕꯗ ꯁꯔꯨ ꯐꯪꯉꯤꯗꯣ ꯅꯪ ꯀꯔꯤ ꯈꯪꯗꯦ ꯍꯥ ꯑꯩꯁꯤꯕꯨ ꯁꯥꯎꯕ ꯍꯩꯇꯕ ꯅꯨꯄꯥ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯋꯥꯡꯉꯤꯅꯦꯀꯣ ꯌꯥꯝꯅ ꯋꯥꯡꯉꯤꯕ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯅꯄꯥꯝꯗ ꯎꯆꯤ ꯆꯥꯛꯐꯟ ꯇꯧꯕꯗ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯁꯦꯜꯗꯣ ꯃꯐꯝ ꯈꯪꯅ ꯄꯤꯈꯣ ꯅꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯅꯥꯅ ꯃꯁꯤꯡ ꯊꯥꯕꯤꯗꯧꯔꯤꯒꯦ ꯅꯄꯥꯝꯗ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯅꯄꯥꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯄꯥꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝ ꯄꯥꯟꯂꯛꯏꯅꯣ ꯊꯕꯛ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯦ ꯉꯥꯡꯅ ꯍꯥꯏꯕꯒꯤꯁꯨ ꯇꯨꯃꯤꯟ ꯂꯩꯔꯝꯗꯦ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯁꯨꯈꯪ ꯈꯪꯅꯗꯕ ꯃꯤꯗ ꯄꯤꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯍꯣ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯗ ꯄꯤꯕꯅꯦ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯣ ꯀꯥꯏꯌꯦ ꯌꯥꯝ ꯀꯥꯏ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯅ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯋꯥꯅ ꯊꯕꯛ ꯁꯨꯔꯤꯁꯦ ꯅꯄꯥꯝꯗꯨ ꯉꯥꯏꯅꯕ꯭ꯔꯣ ꯃꯣꯏꯕꯨ ꯁꯨꯛꯌꯦꯡ ꯌꯦꯡꯒꯅꯨ ꯃꯇꯦꯡ ꯄꯥꯡꯒꯅꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯦꯗꯅ ꯍꯦꯃꯟꯕꯒꯤꯅꯤ ꯉꯥꯡꯉꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨꯅ ꯅꯪꯅ ꯀꯔꯝꯅ ꯂꯣꯏꯅꯕꯒꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯩ ꯍꯥꯏꯗꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯐꯩ ꯏꯔꯨꯞꯄ ꯍꯩꯕꯁꯨ ꯍꯩꯇꯕꯁꯨ ꯄꯨꯟꯅ ꯏꯔꯥꯛꯃꯤꯟꯅꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯐꯩ ꯐꯩ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤꯅ ꯆꯠꯈꯤꯅꯤꯌꯦ ꯏꯄꯥꯝꯅ ꯆꯠꯈ꯭ꯔꯣꯅ ꯑꯗꯨꯕꯨꯅꯦ ꯇꯁꯦꯡꯅ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯅꯤ ꯍꯥꯏꯔꯗꯤ ꯅꯪ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯈꯤꯅꯣ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯉꯝꯃꯅꯤꯌꯦ ꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯒꯤ ꯅꯥꯛꯇꯅꯦ ꯄꯤꯛꯀꯞ ꯑꯃ ꯐꯥꯎꯕ ꯑꯩ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯂꯩꯕꯤꯒꯗꯕ ꯊꯕꯥꯗꯣ ꯑꯩ ꯅꯠꯇꯦ ꯐꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪ ꯊꯥꯡꯗꯣꯛꯇꯧꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯃꯗꯨꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯁꯨꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯈꯣꯡꯒꯣꯜ ꯏꯔꯛꯄꯁꯨ ꯅꯪ ꯌꯥꯔꯣꯏ ꯅꯪꯁꯨ ꯀꯩꯗꯧꯕꯒꯤ ꯑꯉꯥꯡ ꯄꯨꯗꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯒ ꯅꯇꯣꯝ ꯆꯠꯆꯈꯣ ꯑꯉꯥꯡ ꯄꯨꯕꯗꯤ ꯌꯥꯔꯣꯏ ꯅꯄꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯏꯆꯥꯁꯨ ꯆꯨꯔꯛꯀꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯍꯩꯌꯦ ꯀꯩꯗꯧꯅꯔꯒꯦ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯀꯞꯄꯦꯅꯦ ꯇꯧꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯃꯧ ꯅꯪꯅ ꯐꯤꯒ ꯌꯣꯝꯁꯤꯜꯂꯤꯕꯗꯨꯅ ꯏꯃꯥ ꯈꯥꯝꯂꯨꯅꯨ ꯆꯠꯆꯈꯤꯁꯅꯨ ꯅꯅꯦꯝꯅ ꯀꯨ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯣꯏꯅ ꯎꯕꯔꯣ ꯇꯧꯅꯨꯀꯣ ꯋꯥ ꯈꯔ ꯍꯥꯏꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯣꯏꯁꯨ ꯅꯆꯥꯅꯨꯄꯥ ꯂꯩꯔꯤ ꯁꯣꯏꯗꯅ ꯅꯣꯏꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯅꯤꯀꯣ ꯇꯣꯝꯄꯣꯛ ꯅꯤꯡꯉꯝꯗꯅ ꯀꯞꯂꯗꯨꯅ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯅꯆꯥ ꯂꯥꯟꯖꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯗꯕꯗꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯦ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯆꯨꯝꯃꯤ ꯈꯜꯂꯨꯕ ꯑꯩꯃꯨꯛ ꯇꯣꯟꯕꯁꯦ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯏꯄꯥ ꯉꯁꯤꯗꯤ ꯄꯦꯜꯂꯦꯅꯦ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯈꯠꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯜꯂꯨꯔꯅꯨꯗ ꯏꯆꯥꯁꯤꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯣꯏꯅꯤꯅ ꯁꯥꯎꯅꯔꯤꯕꯁꯤꯕꯣ ꯐꯪꯂꯛꯄ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯃꯈꯩ ꯃꯄꯥꯝꯗ ꯎꯆꯤ ꯆꯥꯍꯣꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯑꯩꯅ ꯁꯨꯔꯤ ꯃꯌꯥꯝꯁꯦ ꯃꯄꯥꯝꯒꯤ ꯑꯣꯏꯔꯝꯃꯤ ꯅꯆꯥꯅ ꯏꯃꯥ ꯏꯄꯥꯕꯨꯗꯤ ꯃꯤꯔꯥꯏꯔꯨꯔꯦ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯅꯦ ꯌꯨꯝ ꯀꯣꯏꯗ꯭ꯔꯕ ꯏꯃꯨꯡꯗꯣ ꯀꯩꯁꯨ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯀꯣ ꯑꯗꯨꯒꯅꯤ ꯅꯨꯄꯥ ꯃꯆꯥ ꯃꯧꯅꯕ ꯇꯣꯏꯅ ꯃꯄꯥꯝꯗ ꯆꯠꯂꯕ ꯏꯃꯨꯡꯗꯣ ꯀꯥꯏꯗꯕꯒꯤ ꯋꯥꯗꯤ ꯂꯩꯔꯣꯏꯀꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯃꯧ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯅꯤ ꯑꯗꯨꯒꯅꯦ ꯑꯃꯒ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯕꯁꯨ ꯃꯧꯅꯅꯤꯀꯣ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯛ ꯏꯪꯅ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯅꯤ ꯃꯁꯤꯗ ꯍꯥꯜꯂꯒ ꯑꯩ ꯄꯦꯜꯂꯗꯧꯅꯤ ꯍꯩ ꯌꯥꯔꯦꯁꯦ ꯇꯣꯛꯅꯔꯣ ꯇꯣꯝꯄꯣꯛꯁꯨ ꯊꯕꯥꯗ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯄꯥ ꯃꯆꯥ ꯈꯥꯏꯕꯣꯡ ꯇꯥꯟꯅꯗꯨ ꯂꯩꯕꯁꯦ ꯃꯁꯤ ꯑꯣꯏꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯄꯥꯝꯒꯤ ꯅꯨꯡꯁꯤꯅꯗꯕ ꯑꯃꯒ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕꯗꯣ ꯌꯨꯝ ꯑꯁꯤꯗꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯏꯃꯥ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯊꯕ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯃꯍꯥꯛ ꯀꯞꯁꯨ ꯀꯞꯂꯤ ꯏꯃꯥ ꯄꯥꯕ ꯅꯃꯧꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯑꯄꯪꯕꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯃꯧꯅꯤ ꯈꯟꯕꯤꯗꯨꯅ
ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗ ꯏꯃꯥ ꯄꯥꯕꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯃꯥ ꯄꯥꯕꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯑꯩ ꯋꯥꯁꯛꯆꯒꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯏꯄꯥ ꯄꯦꯜꯂꯦ ꯅꯃꯥ ꯏꯕꯥꯅꯤꯅ ꯅꯣꯏꯕꯨ ꯉꯥꯡꯕꯗꯤ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦꯅꯦ ꯏꯁꯥ ꯁꯥ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯂꯤ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯊꯕꯥ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯕꯨꯅꯤꯅꯦ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯇꯠꯇꯅ ꯅꯤꯡꯖꯕꯗꯣ ꯃꯁꯜ ꯂꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯍꯔꯥꯎꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯍꯥꯏꯗꯅꯁꯦ ꯅꯍꯥꯟꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯒꯕꯨ ꯃꯤꯅ ꯆꯤꯡꯒꯟꯕꯤ ꯂꯩꯁꯥꯕꯤꯅꯦꯅ ꯂꯛꯅꯔꯤꯁꯦ ꯂꯛꯅꯔꯝꯒꯗ꯭ꯔꯕ ꯃꯁꯤꯅꯤ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯁꯤꯃꯍꯩꯕ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ